Social media ki post khara khomkotcharaga mayamda pathoksari ahanbada Manipur Today hariba page asidagi laukotchari fashion designer ama makhongda nomoina kaplam le pawasi makha tarakpa oina khumbong PHC gi mamangda sakangdaba singna mioi ama nomoina kaplam le hairiba asokpa mioi adudi Imphal West District ki manungsanba takyal khongba maning laikai dagi Laisram Kumarjit sahi kuntra apokpa laikhidraba Laisram Sarit Kawi hairiba thodok asi ngasi ayuk pung nipan ga minute nipurom tarakpa aduwaida thokibani hairiba Kumarjit Laisram asi sagonban thangapat pukri mapanda spa tawba mioini adubu mahakna mahaki salon amadi spa tawba khak natana manungda nupi salon bagi business amasu satharambani phana yamlaba nupi kaya mahakna mangan khre hairi maram aduna mari dainaba singna mahakpu makhongda kaptuna serak pirambani haina post asina fongdorakli Mathangda yanaba amagi matung inna Laimaram waroi singda AR thamkhre tha asigi tang tarani thoida Gorkha Regiment lokthok kuntrom doi suba Assam Rifle thamlagani hairakpadagi kungang asigi praja singna khongjang kaya changchalakhiba adu DC Bishnupur SP Bishnupur OC Nambol Assam Rifle CO Laimaram waroi sing club amadi Mairai Paibi singa DC office da apunba mifam ama phamlaba matungda yanaba amagi makhada AR thamba warep lepna kre karigumba AR praja na pamdaba thabak thauram sa tharak labadi khudakta lokthokpa haina su yana khi hairi mathangda Bangladesh ki Sonali Bank lut tawada chenaba Kuki Chin Army Women Wing gi coordinator Akim Bem sahitaragani pan Bangladesh ki Pandarban Sadar digi manung chanba Laimi paradagi ayuk anganbada Rapid Action Battalion RAB na fare hairi Sonale Bank lut tawkibaduda Kuki Chin Army gi nupi members sing yawba CCTV camera yengluraba matungada PSC phakibani hairi Mathangda tampaki yum singda linchang chang hengalakli People for Animal PFA na thadurakpa cherod amagi matung inna tampaki lamda lairiba yum singda linchang chang nongma gi hengalakli si fawbigi oina lin mapan kanba ngamkhre hairi mamang sahi gi yengnarubada antak sahi na ka hena yumda linchang paw lakli yumda changlamliba lin makhal sing adudi kharo tanglai wachet manbi lindu amadi tanglai yengnakhi makoi sing adu uchi amadi hangoi sarambagi khudam changdam su fangde hairi mahusagi khal kairakpana laifam iraktabadagi yumda changlakpa oigani haina thajinari maram aduna lin sing yumda changlaklabadi harpi batawdana PFA Manipur mobile number 9862107063 da ragana manak nakpa forest paw pibiu haina khangalakli mathangda Jiri Turelda Kuki naha amagi asiba haksang fangkhre hairi Maitai athoba hariba page asina asumna fongdorakli hauzik ngaihak ki mamangda Burma da khuthoknari Kuki terrorist ki khulai ani lobang ngamkhre haina fongdorakli Mathangda Kuki MLA Tarana Susanpur amadi Kangpokpida exam center pi naba Union Health Secretary da se thakre hauzik thokliba Kanglupi irang asina maram oiraga sathok sasinda khudongsa daba kaya leibana lakadoriba Jun thagi nipanda pangthokadoriba Common Entrance Examination BSc Nursing Paramedical Course ANM GNM course amadi MSc Nursing course exam asi yenglaga Susanpur amadi Kangpokpida edition exam center PB naba Kuki MLA Tarana Union Health Secretary Apurba Chandrada se thaduna khangan khre hairi